Torbung Banglada Kuki militant singi haksang leiron chanbagi khongthangna misi mina hena thorakani khudakta khongphom asi handoknanaba kokomina hairi Laikidraba Kuki singi haksang maitai khul Torbung Banglada fumba yaroi lengakna Kuki sing takthok trabadi khunja singna takthok lagani hairi More tamna changlakiba state security force sing haujeksu ten nopal lanthok pangamdri ARKM ta panduna leiri ana ayek yauri hairi Imphal West District ke Langol Housing Complex Type 3 da sakhangdaba miyoi singna mi leina daba yum mari mai tharam lei Manipur ki iranga mari lainana opposition Indian National Development Alliance Inclusive Alliance ke luching basingna President Murmurga unaduna thabak paikhat pinana batak sinkhrai Krumjari IS News ki Manipuri pau meeting tabiri bukhai pumna makpu Olivia ta khelambam na taram nokchari hausek mapung ba pau pizari Torbung Banglada Kuki militant singi haksang leiron changani haiba khongthang aduna Manipur da misi mina hena thorakani khudakta khongpham asi handu u haina Coordinating Committee on Manipur Integrity Kokomina akanba warning pikrai ngasi Iscom ga akhanana Kokomi ki media coordinator Thoksom Somarendro ga unabada Kanana luchinglaga leirol chanbagi wareb asi lauribani haina hanglubada tang taba ama khangbangam Torbung Banglada leirol chanbagi wafam asi Manipur miyamna yaroidaba wafam ni masina Manipur da thokliba irang asida mai chusenba oina thoktuna sathiba irang ama thorakani haibasi aronba agenda amaga loinana leirol chananaba honariba singna khangadabane Churachandpur gi mafam amada leiron chananaba honabana fagani natraga leikidraba sing adu Myanmaris oiba oiragana Myanmar da oina leirol chanbiu irang thoknanaba silakpa manba thawong asi leingakna shu thingnaba honagadabane karigumba leingakna Drabasu Miyamna Tingnana Sem Saduna Lady Haike. Thoksom Samarendrana Makhatana Hai, India ki Constitution Asina, Manipur Gyapun Bagi Saktam Asi Ngak Pangam Dauribara Haibasi, Hauzikti Wahang Amat Thorakle. India ki Constitution Asi Semdoks Sadok Trabadi Manipur Kaknatana Atopalam Dasu Irang Thorak Payabagi Fibam the lady. Maru Oina Article 3 Gimakada Manipur Gilam Oirabasu, Boundary Yauna State Ki Saruk Sing Centerna, Semdok Sadok Ningba Mawonda, Semdok Payabagi Kanglon Yauriba Asi, Laibak Tibani, Haidiba Article 3 Asisu, Nauna Semdok Amathau Tagani, Manipur Gyapun Bagi Saktam da Tengkhang kayarakta singnarakliba asi thengnanaba Manipur miyamna sem sadun leiri masida centerna aronba agenda chathabasu yaroi phongdokhe laga khoigi hana leiru agriculture office adu takthuoga da madaida khoigi mkhoi mungphom oini mkhoi leirun changani haibase amna khoigi laibak thiba thokdo omni haibitare laibak thiba thokgi moidra khoi tholokpa yai mauna khoi kuki sinok singi maikei da thamjaningi mati Asigu tabak thongje kaigum chathar butardi Kokomina akogi tabak thoram pangthokliba tugi mathakta akanba khoigi miyeng thamakani amani akanba lan changsel khadi haibase uki militant sing amadi madubu sem chariba naro na maming thoktan sem chari bising tugi mathakta achauba lal ma chatharakani haibasi hanan khoi warning tawjerbasini yari gadi mafam madu changa ga na haiba khoigi leiron chandanaba Akoi isina kukisingda akoi Kokomi site gi amadi Manipur miyamgi Manipur da khundariba atopa koigi indigenous ki people miyam madu yaningde madu maram orga madu khudakta madu ko phirap to hongdok piraga pham chaba champur gi mafam da natraka miyamani sorgana makoi mafam sine puhalaga magi pupam magi bat soiledu da moigi kenodu leiron chalubudu aduna hena chungani haiba apilama Kokomi site gi thamjari nan constitution che ngasagi colonial state amada chana kadaba chana kanglo adu pushel laga laurabadina maduna maram parga khogi communist ki makta nuchinakta ba de communal riot bayam tholokpa ade government of India gi article 3 haibdi center na tawning da tawba ba state ase thugai ge harchu ade gi bujan ge harchu khoina morning makha tawba
गी मोंग अमा लेबसे मसी एमेंड तब मथौ ताई हाइबसे अखोगी कोमी साइट की थमजनिंग हौखिबा मेगी तांग अहुमदगी हौखिबा कांगलुप की इरांगदा चिंगयादा लेबा मैतै खोल सिंगदा लांदारकपदगी खोल ngakleba khunja sing amadi security force ka khud thoknabada leikhidraba aina yadaba kuki militant singi asiba hakchang sing hayeng Bishnupur district ki manung chana leba मैतै खोल torbung banglada leiron changani hairiba adu yaroi hairi kuki singi thaurangna Taurang asi yaba ngamloi haina torbung banglagi khunja RK Babidana ngasi Manipur Press Club tat pangthokpa paugi mifam amada phongdokhe mahakna makhatana haikibada Churachandpur dagi hendoraklaga maitai singna khundaba mafam torbung banglada kuki militant singi asiba hakchang sing fumlaga cemetery oina thamgani haiba thausil asi yaningde kuki singi wafam asi mai hauringaida gi haizin bagumbani hiram asi matangda lengak na mityeng changbiduna chapchaba thabak paikhatpiu maitai di lan pamde Kuki singna lam khopchinana bahotnabada maitei furupta onsinduna lan tarakpani fibam asi lengak na matam chana yengsil haudrabadi mairik pidagi maijawbi haurakani haina RK Babitana phongdokhe Kuki militant singi asiba hakchang phumaga cemetery oini haiba wafam se khoi ta sengna yajaning de masidi ikhoi maitai singi thamoi nungda chak tuna leiriba mairi marakta akang ba I langsin baga sam anana thokani aduna asigumba kuki militant singi ka henba aina yadaba thabak thawang sing center amadi state na matam chana section tharang lobiduna athingba thambiyu aduga nakal amaromda maitai singdi lan pamba misak nate kuki singna center da Pikhiba report maitai singna lal hoduna ikhoi otpi naibire haibadudi tasengna arangda wafamni karigumba maitai singna lan pamba furup ama oiramba tarabadi Manipur da sahi kayadagi khunda aduna leiminarakliba kanglok masengi mathakta lal hoduna nungsi sanana leibagi mami ama taribasi taramdabasu yai aduga tang ahumgi irang sidi tasengna mak maitai na hobanate Kuki singna hobani makhoina khanghaudana matam kaya kuibadagi plan tawraga laaga haurakpa irang moikhibana lamdam adomda torbung bangla hairiba mafam sida hanba irang thokpham da leiriba aikhoi se lan du sialam da basu yai maitai na hauram bo oiragadi aikhoi section tharang lokhalaga makhoi ga lan thengnarab gadabani adubu khanghaudana haurakpa la loikhibana aikhoi na isada sialiba illiba firon du dagi hena atopa potsai ama phawba puthokpa tangdana aikhoi ngasi phawba relief camp da leiralibani asigumba kuki militant singi lam henba thawong sibo India legang na mafam matam sana irang siloi sinbiu natragadi mairik pidagi maizawi haurakpa su yai lan pamde haina ngasi sian thoga lerakliba aikhoi se lal hauna bagi adugumba achauba lambi ama silakpa su yai haibase ngasi gi center amadi state government na mayak sengna thangbiu haiba Paugi mifamadu da sarugyakiba torbung banglagi khunjalai tongbam surchandrana phongdokhibada kuki singna landaduna lausan khraba torbung banglagi gram panchayat tarukki mafam singdagi hayeng fawbagi manungda laingakna kuki sing asi takthoktrabadi lakliba tang mari dagi maitai khunja sing sangsinduna makhoibu takthoklagani maduda pamdaba thaudok sing thorakpa tarabadi madugi daita laingakna pugadabani miyam asi khangduna leibagi pankhai lansilakle loinana torbung banglada hayeng kuki singi thawai yaudraba haksang sing Fumduna cemetery on thokani haina laukhat agliba thaurang asi lengakna ayaba pirabra haibadu miyamda sengdok pura u phongdokhi Lona yadraba kuki militant singi asiba hakchang Manipur gi tampak maitai singna hundaba mafam singda humba yaroi torbung GP gi manungda leiba kun singda haibadi torbung bangla waikro torbung Govindpur torbung bazar torbung sabal lekai kangbai phabakchau ikhai awang lekai hairiba singi jagada lona yadraba narco terrorist kuki militant singi mongpham haibadi cemetery oiba yaroi hairiba international law gi wangmada tarakpani haina haibadi civil religion war gi invite tawbani haina lagjagani torbung GP gi manungda narco terrorist kuki militant singi asiba hakchang phumgani hairiba asi state government na ayaba pirabra natragana kari action laukhat tawrige torbung GP asi megi tang ahum 2023 gi ahan ba lanbung oikhiba mafamni yum kaya mai thadok pikhre mioi kaya gi punsi pikham nakhre ngasi phawbada lanbung oiriba asi phawbada government na Manipur miyam na miyeng changbi naba mating pangbinaba kanbinaba appeal tawjari torbung GP gi ward number 1 daina 6 pawda leiriba area sidai kuki militant sina occupy tawtriba mafam ase hayeng August ki tang ahum bogi manungda sarkarna hairiba area sing takthokpiu aduga tang mari dagi aikhoi hairiba aikhoi gi isa gi ram sing dida chang bahorgani masidaida aphapata daita punamak tholap punamak sarkarna pugadamuni
Maitai Khol Singda Landaba Changlakpada Central Force, State Force Amadi, Village Volunteer Singa Khut Thoknabada Laikhidraba, Kuki Milital Singbu, Bishnupur District Turbun Banglada Puraklaga, Lairon Chanduna Mongfam Semgani Haina Taurang Tauriba Asi Yaroi Haina, Miyamna DC Bishnupurgi Office ta Thomzen Cray, All Thanga Apun Banupi Lop, Kumbi Apun Banupi Lop, UWDO Vishnupur, ANUL Vishnupur, Mampil Moirang Amasung, Mampal Vishnupurna Sinduna Kongchat Amasatuna, DC Vishnupurgi Office ta Thomzel Labamatung, Lup Sing Asigi Miyuitara Mangana Saba Mihut Kangbu Amana, DC ga Unaduna Wari Sanake, DC na Lenga ki Maike de Gilakot from Tokpat Habak Laukhatkani, Amadi Security na Ningti na Ngaktuna, Mongfam Ohendana Bahwanagani, Haina Tazaba Pirake, Amadi Khongjang loising adugi maikai dagi su DC gi wafam ase thabakta pangthorak trabadi makhal kaya gi khongjang changsin gani haiba akan ba wafam sing thamnang ki hairi Torbung Banglada Kuki Singna Kuki Militant Singi Haksang Namfu the Lairon Chanana Bahot Nariba Ase, Manipur Miam Gimayoktani, Namfu the Lairon Chanana Bahot Narakpada, Torakpa, Afafata Gidaita Pumba, Kuki Nupi Singna Puga the Haina, Kweramban Imakaital Joint Coordinating Committee for Peace Ki Maikaitake, Fongdo Kray. Ngasi Kweramban Kaital the Pangtoki Babaugi Mifamda Committee Asigiko Convener, Y Ibe Yaimana Hai, Laikidraba Kuki Lal Hoba Singi Haksang Lairon Changani Haibasida, Tawena Chani Chayet Nabajaga, Kalaga, Tharakliba asi chatnaba yaroi masida center amadi state lengakna thingnanaba honagadabane karigumba namfu da leirol chananaba honarakpa tarabadi maduda thorakpa afafatagi daita pumba kuki nupi singna pugadabane maitai gi lamda asiba hakchang fumba yaroi makoina namfu da leirol chanaba honabada thingnanaba miyamna sem saduna lei haike nakalamaromda lamlai gi maira paibi lup singna su torbung banglada kuki lal hoba singi mongfam ohenba yaroi karigumba lengakna Drabadi Akanba Khongjang Sangsin Gani Haina, Ngasi Lamlai Bazarda, Thorak Tuna Khongjang Sangsin K. Hayeng Kukina Moigi Asiba Mayam Trobunga Pungani Hari Base Sigi Yaning Dabagi Potes Nequina Dogzari Base Akoigi Joint Coordinating Committee Paramankai Imakai 10 for Peace na Haizaning Badi Hayengi Numita Manipura Lairiba Lakun Putra Sigi Miam Zati Kudimaki Miam Kudimak Hayengi Trobunga Tokadoriba Tabakase Ako'y puna sarung yamin na si punamak mako'y requirement kasi dagi haurang ako'y sumayam sa sagani magi lagay da magi mapamda na diba zati kudi makimiyam kudi mak hayeng gitabak kasi sarung yabi wahay na ako'y na electronic pin media gi mapamda nung hanggat sari amadi kuki gilalaw mo sing sinatauri ba nga handak hudikik irang ase mo'y na matam mikop kudi maki irang sagat pili ba sa karigino maramdi hayeng gi pumba sinaluay na bra makata na kaday da pumga daw Hayeng makata lagi kangla da pumula o ay na ako'y lebang miyam na mo'y da kola o masangi mo'y na haibada ako'y nataga da India government na na haibada tabiri ba sa karigino Manipur gi may taygi amadi lairi ba section ko din iwari ba mayam si ubiji ba maram karigino amadi ako'y na matungda ba dadi Manipur miyam se kang do na laiba ti sak pag may sak se kang mga marong ay basi ako'y na India government amadi Manipur government na haizari matungda ba dadi ako'y miyam gi o ibang Habak sa agani ay nangasi haijari Hauzik Thokli Balana Sida Sikhiba Kuki Militant Amata Manipur Lairon Chanba Yaroi Haina Federation of Civil Society Organization Fox ki President T.S. Manihana Fongdorakle Ngasi Infalis ki Wangkai Ningtiam Pukri Mapal Leva Fox ki Office ta Pangtok ki Bapau ki Mifam Amada Wafam Asi T.H. Manihana Fongdo ki Bani Mahagna Makha Taraduna Bishnupur District ki Manung Channa Leiba Torbung Banglada Leiba Seri Clutter ki Office ta Kuki Nupi Chatret Rom Naturachanpur dagi Kumtharaklaga Irang Asida Sikhiba Kuki Militant Sing Adu Lairon Chanduna Cemetery on Naba Honabada, Churachanpur Police ki OC Amadi Central Paramilitary Singna Sangduna Honariba Adu Achakpa Maida Gi Haijanbana
yi haijan bagumbani irang asida laikhidraba kuki militant sing asi mapan lamdagi changlakpa mitopna ayambani haina Supreme Court ke Chief Justice Deputy Churchanpur na su rai pi ki balaikrabani masida India laingak na tumina laithokliba ase kuki singi oiba tonganba territory ama pinana ba honarabra haiba asi chungnaningai oiri karigumba hayeng lairon channana ba honariba asida thokhanningsdaba thodok misimina amadi asok apan yauraklabadi madugi daita pumnamak Churchanpur gi DC amadi SP na pugadabani fongdokhe ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯤꯡꯅꯔꯤꯁꯤ ꯃꯣꯔꯦꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯝꯕ ꯃꯩꯇꯩ ꯈꯨꯟꯁꯤꯡꯁꯤ ꯈꯨꯟꯇꯥꯛꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯍꯟꯗꯛꯇ ꯏꯅꯧ ꯅꯧꯅ ꯀꯥꯡꯄꯣꯛꯄꯤꯗ ꯈꯨꯟꯇꯥꯛꯈ꯭ꯔꯕ ꯃꯁꯥꯒꯤ ꯄꯇꯥꯗꯤ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯂꯝ ꯑꯁꯤꯗ ꯈꯨꯜꯂꯥꯛꯄ ꯑꯃꯅ ꯑꯌꯥꯕ ꯄꯤꯔꯀꯥꯟꯗ ꯈꯨꯟꯁꯤꯗ ꯀꯨꯀꯤ ꯂꯩꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄ ꯅꯣꯠ ꯄ꯭ꯔꯦꯁ ꯅꯣꯠꯀꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯒꯔꯃꯦꯟꯅ ꯑꯊꯨꯕꯗ ꯌꯦꯡꯁꯤꯟꯕꯤꯌꯨ ꯀꯨꯀꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯆꯤꯞꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯔꯃꯦꯟ ꯂꯩꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯒꯔꯃꯦꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯨꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯒꯔꯃꯦꯟꯅ ꯈꯟꯕꯤꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯦꯟꯅ ꯅꯨꯡꯁꯤꯅꯗꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯃꯅꯤꯄꯨꯔ ꯒꯔꯃꯦꯟ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯌꯦꯡꯁꯤꯟꯕꯤꯔꯀꯥꯟꯗ ꯀꯥꯡꯄꯣꯛꯄꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯗ ꯀꯨꯀꯤꯒꯤ ꯆꯤꯞ ꯑꯃꯅ ꯈꯨꯟꯒꯤ ꯆꯤꯞ ꯑꯃꯅ ꯃꯈꯣꯏꯒꯤ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯂꯩꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯝ ꯇꯛꯈꯥꯏꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯁꯦꯝꯒꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤꯕ ꯑꯗꯨꯒ ꯃꯣꯔꯦꯗ ꯃꯩꯇꯩ ꯈꯨꯟ ꯇꯛꯊꯔꯀꯥꯟꯗ ꯃꯣꯔꯦꯗꯁꯨ ꯃꯩꯇꯩꯒꯤ ꯈꯨꯟꯁꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯨꯝ ꯁꯥꯖꯠꯄꯅꯆꯤꯡꯕ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯍꯧꯈ꯭ꯔꯤꯕꯁꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯃꯁꯤ ꯂꯦꯞꯍꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯁꯥꯎꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯍꯦꯟꯅ ꯑꯁꯥꯎꯕꯒꯤ ꯍꯥꯏꯖꯜꯂꯛꯇꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯊꯕꯛꯁꯤꯡꯁꯦ ꯌꯦꯡꯁꯤꯟꯕꯤꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦꯗ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯄꯗꯒꯤ ꯂꯥꯛꯁꯤꯟꯅꯅꯕ ꯊꯥꯖꯤꯟꯈꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯑꯍꯦꯟꯕ ꯇꯤꯝꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯃꯣꯔꯦ ꯌꯧꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯃꯥꯡ ꯊꯥ ꯖꯨꯂꯥꯏꯒꯤ 19ꯗ ꯃꯉꯥꯁꯨꯕ IRBꯒꯤ ꯀꯃꯥꯟꯗꯦꯟ ꯍꯩꯁꯅꯥꯝ ꯕꯂꯔꯥꯝꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯒ ꯂꯣꯏꯅꯅ 9ꯁꯨꯕ MRꯒꯤ ꯄꯔꯁꯅꯦꯜ 15 ꯇꯔꯨꯛꯁꯨꯕ IRBꯒꯤ ꯄꯔꯁꯅꯦꯜ 12 ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ IRBꯒꯤ ꯄꯔꯁꯅꯦꯜ 15 ꯏꯔꯥꯡ ꯂꯥꯛꯁꯤꯟꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯕꯛ ꯀꯟꯈꯠꯍꯟꯅꯕ ꯃꯣꯔꯦ ꯇꯝꯅ ꯈꯣꯡꯁꯥꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯦꯡꯅꯧꯄꯜꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯂꯝꯕꯤꯗ ꯍꯤꯞꯆꯟꯕ ꯌꯥꯎꯅ ꯅꯨꯡ ꯄꯩꯁꯤꯟꯗꯨꯅ ꯂꯝꯕꯤ ꯊꯠꯇꯨꯅ ꯊꯝꯈꯤꯕꯗꯒꯤ ꯃꯣꯔꯦ ꯇꯝꯅ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯇꯦꯡꯅꯧꯄꯜꯗ ꯂꯩꯕ ꯀꯨꯟꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯇ ꯄꯟꯗꯨꯅ ꯂꯩꯔꯦ ISCOMꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯨꯝꯕ ꯅꯣꯡ ꯆꯨꯕ ꯑꯃꯗꯤ ꯏꯪꯕꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯌꯥꯎꯔꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯣꯔꯦꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯦꯡꯅꯧꯄꯜ ꯕꯖꯥꯔꯗ ꯂꯝꯕꯤꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯂꯝꯕꯤ ꯊꯠꯇꯨꯅ ꯊꯝꯂꯦ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯝꯕꯤꯗ ꯊꯣꯔꯛꯇꯨꯅ ꯂꯩꯔꯦ ꯆꯤꯡꯊꯛꯇꯅ ꯕꯪꯀꯔ ꯁꯥꯖꯤꯟꯗꯨꯅ ꯂꯩꯔꯦ ꯃꯐꯝ ꯑꯗꯨꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯃꯣꯔꯦ ꯌꯧꯒꯅꯤ ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯍꯜꯂꯛꯀꯗꯧꯔꯤꯕꯔꯥ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯅ ꯆꯃꯝꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯦꯡꯅꯧꯄꯜꯗ ꯍꯧꯖꯤꯛ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯄꯔꯁꯅꯦꯜꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯔꯦꯗ ꯊꯥꯖꯤꯟꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ COCꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯣꯔꯦꯒꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯆꯥꯎꯈꯠ ꯂꯝꯖꯤꯡ ꯂꯣꯞ ꯑꯃꯁꯨꯡ ꯈꯥ ꯅꯣꯡꯄꯣꯛ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ Imphal West District ke Lamphel Police na konba Langol Housing Complex Type 3 da sakhangdaba miyoi singna mi leinadaba yum mari mai tharamlei thodok ase ngasi ayuk pung manga makhairom taba matamda thokibani haire thodok thokfamdagi fangba paw amagi matung inna sakhangdaba miyoi khara mafam aduda laklaga yum mari adu mai tharambani haire mai tharamliba yum mari adugi manungda ahumdi mi leinade loinana mamangda miyamgi irang marakta mai tharamlaga ka hena mai chakhaudaba yum singni haire atopa yum adu u paiduna thambani thodok aduda yum sing aduga naknana khamduna leiba maruti car amasung maina chakhe thodok adu thokle haibigi paw fangbaga Lamphel Police amasung Manipur Fire Service ki team sing sangsenduna mai kannabagi thabak chanthakhe amadi ka hena amang ata thoklam gadabadagi kanbangamke hauzik mafam aduda ahenba security thamduna makhatana pamdaba thodok sing thoktana ba ngak senbagi thabak kana chathari
Parliament mifam mapung fana pangthok handuna Manipur da thokliba irang asigi matangda puthoktuna khanahansi haina Sagolbangi MLA RK Imona opposition party singda appeal tawrakle ngasi press thadorokpa video amada BJP MLA RK Imona hai haukiba me gitang ahumdagi thorakhiba kanglup ki irang asi Loisin Bahaibasi Miam ki apamba oiba maramna political party khudingmakna parliament mifamda apanba pibiganu parliament mifamda lamdam asida oiriba fibam asigi matangda khanaba haibasi yamna mathau tai maramasina parliament mifam mapung fana adumak chathahanse masi political party ama yaurubagi haibanate Manipuri ama oina haibani parliament mifamda issue asigi matangda khanaduna lamdam asida santi puraknaba kari thabak paikhatlakani haibasi miyamna khangba pami hairaduna prime Minister Nasu soidana issue asigi matangda wafam thamlakani haina thazai aikhoi khudingmakna issue asigi waroshin ama puraknaba central government na hena achauba thodang laurakpa adu pami haina su MLA RK Imona fongdokhe My only sincere request to all the parliamentarians across all political lines, let Parliament function. We need to hear and discuss about all the issues which is prevailing in the state. Thus, it becomes very important and pertinent to mention here that Parliament is allowed to function. And I'm not saying because I belong to a particular political party, but because I happen to be a Manipuri and we deserve to know what is happening, what is going to be discussed, and what are the programs, what are the things which are going to be taken forward to ensure that there is peace over here in our state. Coming over here for photo ops doesn't make any sense. We need peace. Thus, in whatever rule or whatever manner you're going to discuss, we already know that there's a no confidence motion. I'm sure the Prime Minister will be speaking during the no confidence motion. Let it function, let it be discussed, let the Home Minister come forward. We want central government to take a lot more proactive measures for the state of Manipur. Manipur da hauzik thokliba irang asiga mari lainana opposition Indian National Developmental Inclusive Alliance India gi iluching basingna ngasi President Draupadi Murmu ga unaduna Manipur gi irang asida mahak ki meeting changduna thabak paikhat pinanaba taksin khre ngasi opposition India gi luching ba kuntra mathoina Rashtrapati Bhavan da President ka unaduna Thokliba irang asiga mari lainana President memorandum amasu pisinki haina Congress ke luchingba Mallikarjun Kharge na fongdokhe ngasi President ka unakhiba opposition India ge luchingba sing adugi marakta state asida mamang thagi tang kun mapan da laktuna thokliba irang asina ohelliba fibam asibu yengsin khiba MP sing su sarupya khe Nagalamarom da Manipur da thokliba irang asida nupi angang sing na thengnari ba khudung chadaba sing asi kharamakhay ko khan bangam ngana bagi damak Manipur da leiriba tongan ba community singdagi khangatuna nupi ani Rajya Sabha gi nominate taunana ba wafam President Draupadi Murmu gi mafam da pukhatke wafam asi opposition India gi mihut kangbu amana President ka ngasi unakhiba aduda Trinamool Congress leader Susmita Dev na pukhatkibani ngasi President ka unakhiba aduda Congress President Mallikarjun Kharge NCP gi chief Sharad Pawar National Conference ke leader Farooq Abdullah JDU gi leader Rajiv Ranjan Lalan Shiv Sena UBT ki Arvind Sawant amasung Sanjay Raut Trinamool gi Sudip Bandyopadhyay amasung Derek O'Brien sarupya khe Panbayai numit nini ki khongsatta mamang thagi tang kun mapanda opposition India gi MP kun ma thoina saba team ama state asida laktuna oiriba fibam yengsin khibaga loinana tongan ba mafam singda chatuna relief camp singda leiriba miyam gi awa ana sing yengsin khe khongsat adugi manung channa MP singi team aduna July 13 da Manipur gi governor Anusha Uike ga Raj Bhavan da unaduna irang asi loisinna ba honabada thabak paikhat pinana basu taksallam khibani Hauzik sathariba Parliament ke monsoon session da ngasi Lok Sabha da Manipur ki issue asi matang da charang na bathokpadagi ngasi nungthal pung ani fawba house ki mifam yaithokre ngasi gi oina mifam haubaga Congress DMK TMC amasung JDU gi yauna opposition gi MP singna Manipur gi issue gi matang da slogan sing lauduna house well tamna thomjin ke makoina
थोगलिबे इरांग असिगी मतंगदा प्राइम मिनिस्टर की वाफम थमननबा तक्सिनखे मरकदुदा प्रिसाइडिंग ऑफिसर ना वेल तमना चंगसिलखिबा एमपी सिंह अदु मखोइगी मफमदा हंजिननबा हाइखे अदुबो एमपी सिंह अदुना मखाताना स्लोगन सिंह लाउदुना खोंजंग मखाताना चंगसिनखे अमरोमदा प्रिसाइडिंग ऑफिसर ना मखाताना क्वेश्चन आवर चतनबा होनखे अदुबो चरांगनबा फिबम अदुना मरम ओइदुना हाउस की मिफम नुंगथल पुंग अनि फावबा यैथोखिबने राज्य सभा की ओइनसु मिफम हौबदा ऑपोजिशन की माइकेदेगी अजॉर्नमेंट मोशन पुखलखिबा अदु चेयरमैन जगदीप धनकरना याखिदे ऑपोजिशन की लीडर मल्लिकार्जुन खड़गेना मणिपुर की इशू असिगी मतंगदा खननबा अमदी प्राइम मिनिस्टर की वारोल थमननबा हंजिन हंजिन तक्सिनखिबनी अदुबु प्रियोरोगेटिव ओइबना हाउस दा प्राइम मिनिस्टर लाकननबा डायरेक्शन पीबा ngamde haina chairman na phongdokhe maduda ningba kairaba कांग्रेस टीएमसी डीएमके एनसीपी लेफ्ट आम आदमी पार्टी अमसुंग समाजवादी पार्टी याउना ऑपोजिशन की एमपी सिंगना हाउस तकी मपान थोखे चरांगनबा फिबम अदुगी मरक्ता राज्य सभा की चेयरमैन जगदीप धानकाना ऑपोजिशन लीडर मल्लिकार्जुन खड़गे का उनखे मीटिंग अदुदा एनसीपी की लीडर शरद पवार अमसुंग कांग्रेस लीडर जयराम रामेशो सरुक याखे मणिपुर थोगलिबे इरांग असी मतौ करमना हौरखिबनो हाइबगी वारोल यावबा मेमोरेंडम सिंह सेंटर लेंगा की मिनिस्ट्री ऑफिस सिंह एमपी सिंह की ऑफिस अमदी तोंगान तोंगान बा सीएसओ सिंह की लुचिंग सिंह आरपीआई आथावाले की नेशनल सेक्रेटरी महेश्वरना पीबा हौख्रे मणिपुर हौजिक थोगलिबे इरांग असी नेशनल इशू ओइबना पांगथोगलिबा पार्लियामेंट की नोंगजु मिफम असिगी मनुंग चन्ना लोकसभा अमदी राज्य सभा की एमपी खुदिंगमक्ता इरांग असिगी हौरकफम खंगहननबा खोंगथांग असी लौखटपनी फोंदोखे खोंगथांग असिगी सरुक अमा ओइना लोकसभा बीजेपी की एमपी ओइरिबा प्रकाश चंद्र सरांगी मिनिस्ट्री ऑफ वुमेन्स एंड चाइल्ड डेवलपमेंट ऑफिस अमदी न्यू दिल्ली द बेस्ट तौबा भारत रक्षा मंच की लुचिंगबा सूर्यकांत केलकारदा मेमोरेंडम सिंह पिसिनखे मेमोरेंडम पिसिनखिबा अदुगा मरी लेना महेश्वरना हाई म्यांमारदगी लोना यादब मोंगदा मणिपुरदा चंगसलगलिबा कुकी नार्को टेररिस्ट सिंगना सुदा लेबा कुकी मिलिटेंट सिंगा खुजल थौरांग तौदुना लेपाक असिगी ngamkhai thugainanaba hotnare haibasi miyamda khanghanba tangai fade suspension of operation sud ki kanglon thugairiba kuki militant singi mathakta mityeng changba manipurda national register of citizen nrc chana hanba amadi tokhaiba laingak amagi kholau lauribasi asi lephalabadi khunai asi tangdu leitaba punsirolda hanjilak pangamgani haina mahakna makhatana phongdokhe तसेंगना सिदा मणिपुर लागा कनाना कई वारिबनो कुमाइन तौरिबनो कनाना युम लेट्रिबनो हाइबसिदी सिदी तसेंगना हारगने सिदी हंगफम थोकपनी अदुबु मेन अखोइना एमपी सिंगना खंबिगदबदी लीडर सिंगना खंबिगदबदी ऑर्गेनाइजेशन खुदिमकी लीडर सिंगना खंबिगदबदी इरांग से कदाइदे हौरकपनो मणिपुर की इंटीग्रिटी मोइना काइनबा तौरई से करीनो सेपरेट एडमिनिस्ट्रेशन मोइना पामाई से करीदगिनो करीदोबगी पामिबनो हाइबसि मणिपुर की चाप चाबा हिस्ट्री से लिबम थोई तसेंगना हारगदी अखोइना अखोइगी पोसे हाइद्रगदी कनाना हाइदोरी असम राइफल ना रोल प्ले तौरी से करीनो हाइबसे अखोइ मिपुम खुदिमना खंगबम थोई असम राइफल फई फत्ते हाइबे वारी से तोखाइना थमखरगा मणिपुर दा लाइबा इन्फ्लक्स संग इबा इमिग्रेंट संग इबा से सी असम राइफल की रेस्पोंसिबल हाइबदी मागी रेस्पोंसिबल ओबे ड्यूटी तौबो वाटपगी ने हाइबसु दुम हाइबे यारे अदुना असम राइफल से मणिपुर दे लौथोकपिरोनसु आई अखोइ चेरोल अमना इन थमजरमे असम राइफल से लौथोकिबा मथौ तारे हाइबदी करिगिनो हाइबा मतमदा मणिपुर दा लाइबा हुजि सिचुएशन सिदा असम राइफल की रोल लई हाइबसिदी हाइबदी सिदी मिपुम खुदिमना खंगनरबा वाफमनी मखोइना लैबा मतमदा मखोइना लैरपदगी मणिपुरदा इमिग्रेंट्स म्यामा इलीगल इमिग्रेंट्स म्याम चंगे हाइबसिदी मोइ मसानासु याजगनी दुम अदुना मखोइ रॉन्ग इंटेंशन और राइट इंटेंशन अदुदी अखोइना खंगद्रे बट आइनो जी हाइजरिबा हॉस्पिटल दुदा डॉक्टर दुना सुम येंगा मिजु सिजलक पतारगदी मागी राइट इंटेंशन ओइतारगसु हॉस्पिटल दुदगी डॉक्टर दु अदुगी पर्टिकुलर डॉक्टर दो मा लौथोपम थोई हॉस्पिटल दुगी मिंचा थिरतनबा हाइतारे अदुना हौजिक लैरिबा कोई मेमोरेंडम अमा पिसनजरे लैरिबा से सु एग्रीमेंट से याम थुन लौथोकपा एनआरसी इंप्लीमेंट तौहनबा अमसुंग असम राइफल से मणिपुर लौथोकपा मणिपुर की इंटीग्रिटी मचेत अमा कायबा यादबा सी खोइन हाइजरमी मणिपुरी अमा ओइना आई ngasi मयाम थमजनिंग वाफमदि करिनो हाइ मतमदा आइंगोंदा आइगी सोशल मीडिया दा ओइगेरा अमा ओइगेरा पर्सनल हाइनिंग बा ओंदा हाइबियु केम काइदे स्पेशली कुकी इचिनाउ सिंगना it may be the advice from the Kuki militants or something, I don't know, but I personal da haibining bahayo, but Manipur ki ima leba ki muram de integrity kind of wangang taragadi akoy Manipuri macha moy na maitai macha moy na yeng duna ta duna leibang moy
Kishan Congress Manipur ge Chairman L Nando Singh na luchingba Kishan Congress team amana ngasi All India Kishan Congress ke National Chairman Sukhpal Singh Khaira ga New Delhi da unaduna housing state asida thokliba irang asigi matangda marik chumba paudam thamkhrai unakiba duda Kishan Congress Manipur ge maikei dege housing thokliba irang asi loisinduna tangdu laitaba fibam da hanjil halangna bahona bada mateng pangbiu haina taksen ke loinana Chairman Sukhpal Singh Khaira gi maikei dege su thokliba irang asi loisinna bahona bada mahak gi maikei dege pangba yaba mateng pangani haibagi thazaba piraki hairi unaba aduda MPCC ge Kishan Congress ke office barrier sing Congress ke luchingba sing Asem Ajit amadi L Avira Singh su sarpya ke Imphal East ke lamlai kendra gi mafam sing da kuki khulai paiba sing na landarak pathengna na ba kendra sigi tongan tongan ba loop sing na punsinduna lamlai kendra village volunteer force ko ba loop ama sem khrei ngasi saijang makhalai kai community hall da miyam gi mifam ama pangthok laba matung sem ki ba loop asigi thaupu ba sing su khan khrei advisor sing oina M Devendro amasung Y Memcha commander in chief oina Y Boshan commander oina A Imo yauna miyoi mapan khan ke ngasi gi mifam aduga mari laina na loop asigi advisors oiriba M Devendron Hai ingna chikna leizaramba lamlai kendra ki praja sing asing asidi kulai paiba kuki militant sing na nong makangdana nong mai kapsinduna landarak padagi maitei khunja sing mayum makai thadokduna safagada ba mafam sing da lanjena duna leinari minung silaitraba kuki militant sing na chatharakli balan asibu maithiba pidriba fauba ngasi semli balam lai kendra village volunteer force asina thengnagani makoina lal asi maitai singda haurakibani karigumba makoina lale haina surrender tawdriba fauba hanba laitana lan thengna khigani haina fongdokhe lamdam asida lairiba lanai miyoi amadi lup singna mateng pangning ba lairabasu lup asida pau phaubira u haina su fongdorakle ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯍꯧꯗꯕ ꯀꯥꯡꯕꯨꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯅ ꯂꯩꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯒ ꯂꯥꯟ ꯍꯧꯔꯛꯏꯕ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯦ ꯑꯩꯈꯣꯏ ꯁꯔꯦꯟꯗꯔ ꯇꯧꯔꯦ ꯍꯥꯏꯔꯤꯕꯧꯗꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯏꯅꯕ ꯂꯩꯔꯤꯕ ꯁꯦꯝꯃꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯒꯤ ꯐꯣꯔꯁ ꯑꯁꯦ ꯃꯁꯤ ꯑꯗꯨꯝ ꯍꯤꯡꯗꯅ ꯂꯩꯍꯟꯕꯒꯤ ꯄꯥꯟꯗꯝꯁꯦ lamdam asida thogliba lan asigi waroishin ama puraknaba Bharat amadi Manipur sarkar anina thabak thauram amata paikhalaktrabanina lamdam asigi maira paibi ima singna Manipur kanjanabagi damak khongthang lokhatlagani haina athokpam maira paibi apun balop ampal athokpam thawal gi luchingbi amana fongdorakli ampal na sinduna Manipur kansi haiba dabi tawraduna ngasi athokpam bazarda miyam gi oiba wakat mifam famduna khongjang sangsinkhre wakat mifam aduda saruk yaraduna maira paibi luchingbi aduna hai lamdam asida thogli irang asida ngasi fawba Bharat amadi Manipur lengak anina tuminna lesin bahai basi pende maramasina maira paibi ima singna Manipur kanjanaba khongthang lokhanaba warep laure haike wakan mifam aduda Manipur da tonganba sasan leibe yaroi amadi Manipur da NRC khudakta chana hallu haina thaba play card sing su seasonake Lalambung makhong takhelambom laikai L Johnson amadi L Somi Devi anigi machanupi leitongbom Lorinda Devi bu Belgium gi Ghanta pangthokadoriba Mari Suba International Brazino Storage Conference ta mahaki research work present taunana bakhalakhrei mahakna interdependent activity of ocean and the Brazino Storage underlines adaptive root growth under low and the differential availability of nitrogen foams hainaming tonba mahaki research work adu conference asida present tawgani leitongbom Lorinda Devi asi Department of Science and Technology India nasu travel grants award pirakrabani mahak hauzik National Institute of Plants Genomes Research New Delhi da scientist Dr. Amarpal Singh makhada PhD scholar oina thabak tawri lamdam asida kuki khulai paiba singna maitai da landarakpadagi haukiba May 3 dagi haurakkiba irang asida Manipur gi ngamkhai kannanaba amadi miyam gi punsi ngaknanabagi damak village volunteer oina May 3 ta chatkibadagi mafam khangdana leirakkiba ningthaukhongdagi G Boni Sharma apokpa G Gunakanta Sharma P Avinash apokpa P Thambal Sana amadi M Malangba apokpa M Sanamacha makhoi ahumgi manungdagi leikidraba Gurumayum Boni Sharma gi aroiba mathau mangam imung manunggi miyoi singna chanabi matung inna ngasi u pangongna mahut sinduna ningthau khongda pangthokre leikidraba anikisu imung manunggi miyoi singna athubada mathau mangam pangthoklagani hairi
Hauzik lamdam asida mai chaklingai cherak asida Bishnupur district ki manung chana leiba Torbung Banglada irang asida laikidaba kuki sing leiron changani hairiba se Universal Mothers Organization UMO na yabang ngamloi haina lopasigi President M Sorojini leimana phongdorakle ngasi lamfel leiba UMO ge office ta pangthokiba pawgi mefam amada wafam asi M Sorojini leimana phongdokhibane mahagna makha taraduna thogliba irang asida kanglop animaki miyoi kaya siba amadi asoka pannang ba yauri laikidraba sing adu UMO na ikai khumnaba utli adubu leingakna fawba laikidraba kuki militants sing adu iramdam asigi mi natte haina lauthokhrabani makoi gi thawai yaudraba haksang adu makoi gi pokna fam lamdamda oina pubiraga leiron chanbiu Manipur asi makoi gi mapa mapuna thambiramba lam natte makoina gun point da hekta namfuda leiron chanbe yaroi leingakna henba security force thajinduna leiron hayeng leiron chananaba honariba asi thingbiu haina phongdokhe Hoji maru oina chamgadori hayengmak tawgadoriba moina phungani hariba ase mafam asigi yelhomi natte aduna masi ngasidagi hauna state force singna amadi India government na yelhomi natte haba khangna magi maram janda halannaba akan baste thorang lokhalu maduda thinba khotpa chatpado asi basing puru tabsa khoi su yauge moisu mamana poko machani koki su amadi brahmagi refugee oi kaino oisunu betep oisunu moisu mamana pokpani mama habasi amatani akoi machanu siba khoi su khangi koki khakna khangwante koki di sahing chabadona hingchabi ki sakro lobaje koki na khoi su thado akoi gi lehaw da charka da na khoi onsi laga chilakpado chawganu noi naram namda poko umen gi leiba koki no pisingna natraga yadraga noi phong na tholo karigi aduk yamaba nakuta khulai paraba lami tengon leiraba nakoina tholaga asiba mayamda poro kangje bungda noi kaino sachi lao haibase ai nakoi mayamda afen tawri Relief camp sing the lady ba miyoi sing ase haksang na da yektana leihanba mathau tai haina Imphal East Chief Medical Officer gi Dr. Madhusri Moirang Themna Phongdorakle ngasi khundarak pamda leiba Naurem Birhari College ta hangliba relief camp ta National Youth Charitable Trust Manipur amadi Imphal East Chief Medical Officer ga kusam naduna pangthokhiba free medical camp ta wafamasi Dr. Madhusri Moirang Themna Phongdokhibani mahagna makha taraduna relief camp ta leiba miyoi sing asi nada yektana masamau fana leinanaba chang naina check up tauba mathau tai camp asida blood sugar skin disease amadi kuina loina raklaba chronic oiba leina sing yang thokpaga loinana hidak langthaksu lemna phanghalli haike CMO Imphal East ka ani magloina raga ngasi health camp se organize tawjabane sidaista khoi gi testing facility blood sugar gi testing facility leigani aduga akhoi sidaisa leiriba inmate singi laina tina sing yengbada yam mateng pange aduga akhoi sidaisa skin gi disease kumba ayambana adagidi kuina loina aba chronic disease mayam ma leibisu yawe adugi hidak sing provide tawbada pulak mateng pange sina Kuki sing na mayum makai amadi maran matum may natumna thadok pikraba ikaw khundagi sangrakpam sobitana phongdorakibada relief camp asida leirakpa tha ahum rom surakle masida lengak na karigumba ama fauktengbang pirakpa leitre chief minister na mafam asida laktuna sel oina lupa chamnga anirak pirakiba sina kari tawgadoribano miyamna Pairakpa pirakpa angam tengbang asina kayam kuina leigadoribano leingakna athubada makhoigi haurakfam mayumda hanjinana bahotnabiu phongdokhe Ari hadi ke khoi di hanjambiu le helu haibani moi ju tabi de laga makhu samai khoiramada da samai khoiramaga chapuduri khoi di mawa laude ba moi lakpada khoi taring ma phaude aduna mangon da thaulingi hoji khoi tha um surak baji mana sulagi lupa sangwa zawa ani yelaga mayam ji sai mayam ji yela mi lupa sangwa zawa ye madra ya tra ba khoi da yum tha do ga tha um lak baji manga si bau chem ke khai porok da te mayam ji lu si bidra pora ga khoi cha bari yeng bi mi lai yeng bo yo kari yo ju khoi sarkar gi ate hoji bo phang ya ya de da hai je ma Khulmang na di pira ko natia pira mayam sa di ye bi lei mompa ye lei piro ye lei khoi adu ma kai do bodi khoi loi na khoi phangi nungai khoi le saudi bodi ma da khoi gi lebam chimita ma na mu hare sajiwa ji anda le ni hare more gi amung le ni hai le bam mai hare so mung da mu hare moyang pireng gi la adu khoi ji uchek to na ma pa het gi hai ra ba khoi ji ba kai le hang gi hai no ba adu le bam ta bi da khoi ji pa gi tra ba adu mangon da khoi di yam hai ni hau ja hau ni nge ba hau ra ga nu pi do pa ma ya hau ra ga mai thong gan da lao ja ba direct cha la mai thong gan da lao ja cha ba khoi chi ja cha ga ha to ra je Hauzik pau gi merak thatna ten break am tang lamina se
Central University ki makhada lariba college amadi Government of Tripura, Tripura University, Tripura Nursing Council amadi India Nursing da affiliated tauraba North East Institute of Nursing Sciences da BSc Nursing da admission tawbagi khudong chaba pizari. Digital classroom, digital library, advanced skilled lab ki khudong chaba lairaba amadi National Scholarship Portal ki makhada scholarship ki khudong chaba su pizari. Peerless Hospital Kolkata ki campus placement ki khudong chaba su laizari. Tripura Medical College, AGMC Hospital, Modern Psychiatric Hospital and Cancer Hospital da affiliated tauraba college amani. Akupa marol gi damakta contact tawbirau 8974964656 konung mamang nongpok ingkol porairom balaikai. Pregi matung taram nokchari makhata ba pau pizari. May ahum dagi leptana chatharikliba kanglup ki irang asidagi Sokhalaba miyoi kaya mayum thadoktu lanjen narakpadagi RSS Manipur Pranta amadi Seva Samiti anina punna khusam naraga Imphal East District ki harau rauda leiba Rajastri Vegas and Skill Development Center RBSDC da hangdokliba Model Relief Camp da leiriba miyoi sing tangdu leita na leinanaba amadi sendan lambi oibe yaba tongan ba makhal gi training piri hairi Rashtriya Swayam Sevak Sangh RSS Manipur Prantana Thadorpa Cherol Amada Model Relief Camp Asida Kuki Militant ni Chingnaba Miyoi Singna Mayum Mai Thabi Kraba Imphal East Laitan Pokpi Ikau Sadu Lampak Sadu Yengkhuman Amadi Manipur ki atop mafamdagi punna miyoi chamaga tarana sangjafam lauduna leiri makhoibu tangdu leitana amadi senthok leina hingba ngamnanabagi pandamda Institute of Bioresources and Sustainable Development, Central Agriculture University, Imphal Amadi, Humanism Foundation Galwinana Kutsamnarga, Kutsa Haiba Amadi, Sentok Lambi, Haigat Hanabal, Lemna Kendall, Bek Amasung Khao Saba Amadi, Chengum Thabana Chingba, Training Kaya Piduna, Lakli, Amadi Manipur Gi Maming Lairaba, Romi Bek Industry Nasu, Relief Camp Asida Laiba, Miyoi Singda, Lemna, Kongup Amadi Firol Sabagi Training Pibagalwinana, Romi Bek Industry na Placement Pibagi Tabaksu, Tauram Paikat Bahauri Haina. Makata rakli. Imphal West ki Sangai Thel da hangliba relief camp singda mahiroi sing mahai tamna na bahona bada awaba kaya mayok nari haina Sangai Thel gi khunja ningthaujam chandani na Iscom da phongdorakli ngasi sayon ba chalaisa tengbang lupna Sangai Thel da leiba relief camp da Nongbada Sangraba Yadraba Polam Singh, Tengbang Pibaga Mari Lena Wafamasi and Chandanina, Fongdor Kibane, Mahagna Makata Duna, Hokiba Me, Ahum Dagi Horaga, Togliba Irang Asinamaram Oiraga, Sangai Telgi Relief Camp, da Changja from Lauduna Ladiba, Miyoi Kuntra Rom Asi, Lengagna, Madi Miyamna, Ta Ahum Rom Asi, Angam Angamba Tengbang Pidun Lakli, Campasi the Ladiba, Imung Sing Asi, Surga Chaba, Imung Oibana, Machamachu Sing, Lidik Tamnana Honabada, School Gi. Admission amadi tuition fee so laga lairik tamhalli masida laingaki luchingba CM amadi kendra ki MLA na pukning singsinbiu phongdokhi Kuna Panjabadi, Hajik Bubi, Sabiansi, Sabians in a Zungasiba, losing Loya Mama Salak Jeremy, a quick Sangatensida, Opos Mahang, but Opos Sangaba the Mam Salak Jeremy, Aponzi or Mabini. I don't Gasiba with Sangaten, I Sangaten, Kari Wali, Sangaten, Kari lady, Hidena, Mama Lapangam Drabasu, Magi Wahi Hidena, Magi me and Tangde, Amazon Magi Kendagi, Lady Emirajans about support Matin Lady Habedo, at the minor panning, but according to Pamjawi, Yam the one Kauran Idari, High Besar Mangan Mating Pamjay, Puna Magnasu, Laibiba, Mapam couldn't tell Lady Puna Magna, Nusi Bidra Mapam Zingasilak, Piba Sumana, Mamang the Su, Mapam Bari Manga Laktana, Mapam Sida, and Mikari Wali Kadori had the Siensa, Hawaii Jangwai, Gamzaba Monatin Birami, Aquina Madudo, Senator, and Makus Samina, and Tangmina, and Mayam Jawa, Pakwimi, and the young lady, Adungasiu, Sarai Sayon, Bahaiba, isn't in our judging Mayamna, you power judging Mayamna, Lak Biraga, Masmana Mating Pang Birabse, Matung the Su, Kari Lady Habedo, Amutisan Birakani Habasiki, when a Tazabado Tamzarga, when one and Izahodis. Tengbang Piba Duga Mari Lena Sayon Basalai Tengbang Lupki member Jumrembam Gan Benafongdora Kibeda, Nasima Famasi the Ladyba Awabatar Basinda, Tengbang Liba Sigumna, Lamda Masi the Ladyba Lup Amadi Miamna, Asigumba Relief Camp Sing that Tengbang Duna, Mating Pang Lasif Hongdoke.
ꯑꯩꯈꯣꯏꯅ ꯂꯩꯖꯩꯁꯦ ꯁꯥꯏꯋꯥꯝꯕ ꯁꯂꯥꯏꯆꯥ ꯇꯦꯡꯕꯥꯡꯂꯨꯞ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯌꯨꯠ ꯑꯉꯥꯡ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯍꯥꯏꯁꯦ ꯃꯆꯥꯁꯤꯡ ꯁꯦꯝꯒꯠꯄ ꯍꯥꯏꯇꯥꯔꯦ ꯃꯦꯝꯕꯔꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯁꯦꯝꯒꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯂꯥꯛꯆꯕꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯤꯞ ꯀꯦꯝ ꯑꯇꯩꯗꯅ ꯄꯥꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧ ꯄꯥꯡꯉꯦ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯋꯥꯝꯕ ꯁꯂꯥꯏꯆꯥ ꯇꯦꯡꯕꯥꯡꯂꯨꯞ ꯑꯁꯤꯅ ꯊꯦꯡꯅꯕꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯍꯋꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩꯗꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯪꯁꯊꯥꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯪꯁꯊꯥꯟꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯉꯝꯊꯧꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯁꯨ ꯌꯥꯔꯒꯗꯤ ꯈꯔ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯊꯝꯖꯔꯤ ꯁꯉꯥꯏꯊꯦꯜ ꯋꯦꯜꯐꯦꯌꯔ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯀꯦ ꯖꯤꯂꯥꯡ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯧꯈꯤꯕ ꯃꯦꯒꯤ 4ꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯈꯨꯟꯖꯥ ꯑꯃ ꯃꯐꯥꯏꯒꯟꯗ ꯄꯥꯟꯈꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯅꯤꯔꯛ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯕ ꯃꯔꯝꯅ ꯈꯨꯟꯖꯥꯁꯤꯡ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯏꯔꯥꯡ ꯑꯁꯤ ꯀꯟꯈꯠꯂꯛꯄ ꯌꯥꯏ ꯐꯣꯡꯗꯣꯛꯈꯤ ꯑꯗꯣ ꯒꯣꯔꯈꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝ ꯃꯣꯏ ꯍꯣꯡꯒꯅꯤꯅ ꯇꯧꯔꯨꯔꯦ ꯑꯃꯨꯛ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯅ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃ ꯏꯄꯥ ꯏꯄꯜ ꯃꯌꯥꯝ ꯑꯃ ꯄꯨꯟꯅ ꯍꯥꯏꯖꯕꯗꯒꯤ ꯃꯈꯣꯏ ꯉꯁꯤꯗꯤ ꯍꯣꯡꯗꯅ ꯂꯩꯕꯤꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯈꯤꯇꯪꯗꯤ ꯄꯨꯛꯅꯤꯡꯗꯨ ꯁꯥꯐꯕ ꯑꯃꯗꯤ ꯑꯣꯏꯖꯔꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ CRPFꯁꯨ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯂꯦꯝꯄꯤꯌꯟ ꯄꯥꯔꯛꯁꯤꯗ ꯂꯩꯔꯝꯕ CRPFꯁꯤꯡꯒꯤ ꯕꯠꯇꯂꯤꯌꯟ ꯌꯨꯝꯁꯨ ꯍꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯁꯉꯥꯏꯊꯦꯜ ꯄꯥꯔꯛꯇ ꯂꯩꯔꯤꯕ CRPF 71 ꯀꯥꯡꯕꯨꯁꯤꯅ ꯅꯥꯛ ꯌꯦꯠꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤꯁꯨ ꯁ꯭ꯀꯨꯜꯅꯆꯤꯡꯕꯁꯨ ꯈꯔ ꯂꯥꯛꯄꯤꯗꯅ ꯌꯦꯡꯁꯤꯟꯕꯤꯕꯗꯒꯤ ꯑꯩꯈꯣꯏ ꯂꯩꯕꯃꯛꯇꯤ ꯑꯗꯨꯃꯛ ꯍꯤꯡꯅꯅꯕ ꯂꯩꯖꯔꯤ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯑꯗꯨꯅ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅ ꯃꯁꯤꯒꯨꯝꯕ ꯘꯇꯅꯥ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯅꯤꯡꯗꯦ ꯁꯔꯀꯥꯔꯅꯁꯨ ꯌꯥꯔꯤꯕꯃꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯅꯥꯛ ꯌꯦꯠ ꯌꯥꯅꯅꯕ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯔꯝ ꯆꯥꯅ ꯄꯨꯊꯣꯛꯄꯤꯔꯛꯂꯒ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ प्रजाꯁꯤꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯃꯁꯨꯡ ꯍꯔꯥꯎꯖꯒꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯐꯨꯕꯥꯂꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯃꯃꯥꯡ ꯁꯥꯕꯜ ꯁꯥꯟꯇꯤ ꯀ꯭ꯂꯕ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯃꯗꯤ ꯊꯥꯡꯒ ꯂꯋꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯁꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯊꯧꯁꯤꯜ ꯂꯨꯞ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯁꯤꯛꯀꯤꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯟꯖꯔቬꯇꯔ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯤꯕ ꯖꯁꯋꯥꯟ ꯅꯥꯡꯃꯩꯔꯥꯛꯄꯝꯅ ꯁꯦꯜ ꯌꯥꯎꯅ ꯃꯦꯗꯤꯁꯤꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯪꯊꯕꯥꯜ ꯐꯨꯔꯥ ꯃꯈꯣꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯌꯪ ꯆꯨꯅꯦꯟ ꯀ꯭ꯂꯕꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯐꯒ꯭ꯔꯥꯛꯆꯧ ꯏꯈꯥꯏ ꯃꯈꯥ ꯂꯩꯀꯥꯏꯗ ꯈꯨꯜ ꯉꯥꯛꯂꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯐꯨꯕꯥꯂꯥ ꯑꯃꯗꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯈꯨꯜ ꯉꯥꯛꯂꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯔꯥꯡꯄꯥꯠ ꯏꯃꯣꯏꯅꯨ ꯕꯖꯥꯔ ꯃꯩꯔꯥ ꯄꯥꯏꯕꯤ ꯆꯔꯥꯡꯄꯥꯠ ꯃꯌꯥꯏ ꯂꯩꯀꯥꯏꯅ ꯉꯁꯤ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯕꯨ ꯊꯧꯅꯥ ꯍꯥꯞꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯈꯨꯠꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤ Manipuri Kanbalup Makal Kasar Assam Amadi Rifko Manipurna Lamdam Asida Thokliba Maitei amasung Kuki ki lan asida lanjenarakduna Imphal East ki Urup Higher Secondary School West ki Mekola Gulab Higher Secondary do hangliba relief camp da sangjafam loduna leiriba miyoi singda sel amadi firol mateng pangkhre Makalgi Maikaidagi Idol College Singzamai Akampa Tahangliba Relief Camp da leiriba Handak Pangthokiba NET exam da Mai Paklaba Paglakrabi Moredagi Kumantem Angelicana Dr. Tambada Thauna Hapa Oina Selgi Mateng Pibiduna Pungning Thogatkre Hairi National Game Village Zone 1, 2, 3 Kuning Sabi Local Amadi Sareng Fabi Local da Ladiba Yum Sing da Kanagumba Community Karana Masa Masagi Apambagi Mawongda Yum Amadi Lam Khopsin Bagi Thabak Lepiu Haina Iroi Semba Youth Development Club EYTC Iroi Semba Apun Mamaira Paibi Lob Impal Amadi United Community Youth Club Langol gi Maikedi Apel Tawrakle Lob Ahum Asina Hai Togliba Irang Asida Lanzenaduna Ladiba Mapam Asida Mapam Sing Asi Thadok Duna Chatkraba Miyoi Singna
thamlamba mal chang amadi lam asi lup ahum asina punna khanaraba matung yengsinbaga loinana thabak tawminana bahaina lepnare hairiba lokol sing asida niyom chumna masa masagi che chang sing piram labadi EYDC UCYC amasung maira paibi singna punna khanaduna warep lawgani madunatana hairiba mofam asigi wafam asigi wangmada kanagumana thabak tawrak labadi maduda thorakpa afafataki daita sing masa masana pujagadabani amaromda torbung banglada kuki singi laikhidraba haksang sing fumgani haina thaurang liba asi yaba ngamloi leingak namatik chaba thabak lokhatuna khongthang asi thingbiu hairi World Breastfeeding Week 2023 ngasi Rajmeri City amadi Breastfeeding Promotion Alliance of Manipur IPAM ga khusamnaduna Rajmeri City gi multipurpose hall da hangdok haudokre hapta ama chupna chathagadaba thauram asida Rajmeri City gi Chairman and Managing Director Howizam Rajan Singh Imphal Hospital gi Pediatrician Dr. Shyam Kumar Laistrom ACME Acme Hospital gi MO Dr. Elangbam James Jennings ki Head of Department Professor M. Kameshwar Singh amadi BPAM Gid President Dr. Aribam Ibotombi Sarmana Chief Guest of Honor Amadi President Oina Sarukya K Amadi Thauram Aduda Rims ki Pediatrician Dr. L. Radhapyari Devina Importance and the Benefits of Breastfeeding gi matangda wangang K Thauram Aduda Howizam Rajan Singh na Manipur gi miyamda breastfeeding gi matangda awareness kaya piduna sangsil liba khongthang asibu thagat pa phongdokki Pediatric doctor amadi gynecologic doctor understand community maduda tawagi mamingula tada sumuti ngampai masi bose early period masi kurate ada ai na bose ate data tawagi khande apoi kira district center se to bose gynecologic doctor mayama bombe lega di pamki adumba consent data unna joint program ki amul to bose ai selu to lega no amtida no ai deta State asida thogliba irang asidagi tongan ba mafam singdagi lanjen naraktuna Mangol Nganbi College ningthau khongda hangliba relief camp da leiriba inmate singna makoigi nongmada changdraba yadraba chana thaknaba polam singdagi khul ngagliba volunteer singda mateng pangkhre relief camp asida Churachandpur dagi lanjen laktuna leiribi RK Victoria Kaubi amana phongdorakhibada miyamgi damak khul ngagliba volunteer singna thawai kubak ta haptuna akoigi damak lauriba thaudang adubu ikai khumnaba utpa oina inmate singna sagadaba chara nama hantharaga tengbang polam sing ase khul ngagliba volunteer singi damak pibani phongdokhe BJP na luchingba National Democratic Alliance NDA dagi tokpa ngamlabadi toklo haina Mizoram BJP na Mizoram Ruling Mizo National Front MNF ta singnakrai Mizoram BJP ki wafam ase handak Chief Minister Joram Thangana MNF na BJP na luchingba NDA da akiba leite haikiba adugi matung phongdorakhibani Chief Minister Joram Thanga gi statement adugi pakhum piraduna BJP leader ke Laldin Tharana hai MNF na NDA dagi toklagani haina khallabasu madugi thauna MNF ta leite amaromda mapang oiduna lakhiba NDA bu hunduna aijolda MNF ki workers singda wangang bada ruling Mizo National Front MNF ki president loinana Chief Minister Joram Thangana MNF na BJP na draga makoina luchingba NDA bu karisul ki balaite haina phongdokhibane makoi gi policy sing chatnaba yadaba kaya yaubana MNF na hektamak yagadaba leite Mizoram da chakhot thaurang paikhatnaba BJP ga mapang oiduna laklabasu BJP ki khongthang khudingda yes haigadaba MNF natte loinana aikoina Uniform Civil Court UCC asigi mayok talai adumoinamak BJP ga mapang oiriba MNF na NDA dagi toknanabagi chapchaba firep adu haujikmaki oinadi lawba leitre amadi haujiksu NDA gi mapang oiduna leiri amadi BJP na luchingba NDA ga issue based ta MNF na mapang oi haina su Chief Minister Joram Thangana haikibane Haujik sanabagi pau pizari Board of Control for Cricket in India gi meeting makhada pangthokadoriba domestic tournament ta sarugyananaba senior men's cricket team semnaba skill camp chatliba tha asigi mangadagi hauraga 38 fawba luangpokpa cricket ground da pangthoklagani hairi pangthokadoriba skill camp asida tongan ba club singda sananaba sanaroi humfudara gi ming laukthokle maramasina sanaroi singna ayuki pung nipan taba matamda luang sangba
cricket ground da report taunanaba cherol amana khanghalakli amaromda Manipur Cricket Association gi men's under 19 gi team semnanaba trial selection su pangthoknaba sem saba loire trial selection asi Manipur da leiriba tongan ba club singi apunba sanaroi samaga 18 na group mari khaidoktuna tha sigi taruk amadi tareta Lairenjam public ground da pangthoklagani haina cherol adna khanghalakli group A da yauriba sanaroi singna tha asigi taruk ki ayuk pung nipan tabada report tawgadabani group B da yauriba sanaroi singna numit asigi numit yungba matung pung 12 makhai da report tawgadabani group C da saruk yariba sanaroi singna tha asigi taret ki ayuk pung nipan makhai tabada report tawgadabani group D da yauriba sanaroi singna numit asigi numit yungba matung pung 12 Makhaida report tawgadabani hairi sanaroi singna masa masagi kits singaloinana angauba machugi uniform amadi thagnanaba ising bottle sing loinaduna venue manager Kapil da report tawnanaba su khanghalakle hauze ngasi state asida oikiba ai ngasagi paw mukpizari AMFU lamfe paltagi fangba report ki matung ena ngasigi oina state asida khwaidagi sabagi chang Celsius degree 18.8 oikhi aduga khwaidagi ingbagi changna Celsius degree 19.2 ni nungsite yawbai singmanel gi changna ayukta chada marfumapan aduga nungthildana chada humfutara nithoi oikhi nong chubagi changna millimeter 3.3 ni hauzik loisalakpada maroiba paw amuhana pizari Torbung Banglada Kuki militants singi haksang leiron chanbagi khongthangna misi mina hena thorakani khudakta khongpham asi handokna na ba ko mina hairi Laikhidraba Kuki singi haksang maitai khul Torbung Banglada fumbayaroi leingak na Kuki sing takthok trabadi khunja sing na takthok lagani hairi More tamna sangsan ki ba state security force sing hauzik su teng nopal lamthok pangamdri AR camp tapanduna leiri ana ayek yaure hairi Imphal West District ki Langol Housing Complex Type 3 da sakhang daba miyoi singna mi leina daba yum mari mai tharam le Manipur gi iranga mari lainana opposition Indian National Development and Inclusive Alliance ke luching basingna President Murmu ga unaduna thabak paikhat pina ba taksan khre Asigi oinadi IS News na pizza Manipuri paw matanga saloisin jare mideng tabiri ba khwai pum namak pu amuk kana krum jare